ꯕꯦ ꯑꯩ ꯅꯪꯕꯨ ꯇꯨꯝꯃꯕ꯭ꯔꯣ ꯀꯩ ꯍꯥꯏꯒꯦ ꯑꯩꯕꯨ ꯆꯥ ꯑꯃꯇꯪꯗꯤ ꯊꯛꯈꯤꯒꯦꯗꯅ ꯍꯧꯖꯤꯛꯄꯣ ꯄꯨꯡ ꯀꯌꯥ ꯇꯥꯕꯤꯔꯒꯦ ꯄꯨꯡꯕꯨꯗꯤ ꯑꯩ 10 ꯇꯥꯔꯛꯀꯗꯧꯔꯦ ꯑꯁ ꯇꯨꯝꯂꯝꯗꯥꯏꯁꯤꯗ ꯑꯁ ꯑꯩꯁꯨꯅꯤꯅꯦ ꯆꯥꯁꯦ ꯈꯖꯤꯛꯇꯪꯗꯤ ꯍꯟꯊꯔꯒꯦ ꯈꯟꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯇꯜꯂꯕ꯭ꯔꯣ ꯈꯔꯁꯨ ꯄꯣꯊꯥꯔꯣ ꯀꯩꯗꯧꯒꯦ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯄꯥꯗꯨꯅ ꯂꯩꯔꯤꯕꯨ ꯑꯩꯅ ꯉꯁꯥꯏ ꯐ꯭ꯂꯥꯁꯇ ꯊꯝꯈꯤꯕ ꯆꯥꯗꯨꯕꯨ ꯃꯣꯏ ꯕꯕꯥꯕꯨ ꯂꯣꯏ ꯊꯛꯄꯤꯈ꯭ꯔꯕ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯏꯀꯥꯎ ꯀꯥꯎꯏꯍꯦ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯁꯤꯗ ꯂꯩꯖꯔꯦ ꯍꯥꯎꯈ꯭ꯔꯦꯗ ꯃꯣꯏ ꯕꯕꯥ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯔꯥꯙꯥ ꯃꯃꯤ ꯀꯧꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯧꯅꯤꯡꯉꯤ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯧꯔꯛꯀꯅꯨꯀꯣ ꯍꯩꯃꯥ ꯅꯤꯡꯕꯨ ꯑꯉꯥꯡ ꯑꯍꯜ ꯈꯥꯏꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯅ ꯍꯥꯏꯗꯤ ꯔꯥꯙꯥ ꯃꯝꯕꯤ ꯀꯧꯕ ꯑꯃ ꯊꯥꯏꯅ ꯈꯪꯅꯈꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯖꯒꯣꯏ ꯈꯔ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯖꯥꯠꯂꯣ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯔꯥꯙꯥ ꯃꯝꯕꯤ ꯀꯧꯕꯁꯤꯕꯨ ꯅꯉꯣꯟꯗ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯋꯥꯔꯅꯦ ꯏꯇꯣꯝꯇ ꯈꯟꯖꯕꯩ ꯋꯥꯅꯦ ꯀꯔꯤ ꯈꯜꯂꯤꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯅ ꯊꯣꯟꯕꯤꯔꯛꯏꯕ ꯃꯤꯡꯁꯤꯕꯨ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯄ꯭ꯔꯤꯌꯣꯂꯇꯥ ꯀꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯤꯡꯒ ꯃꯥꯟꯗ꯭ꯔꯅꯦꯍꯦ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯤꯡ ꯀꯥꯏꯅ ꯐꯖꯔꯦ ꯃꯣꯏ ꯕꯥꯒꯤ ꯃꯤꯡꯗꯤ ꯐꯖꯗꯦ ꯈꯪꯉꯦ ꯌꯥꯏꯐꯕꯕꯨ ꯐꯖꯕ ꯃꯤꯡꯂꯣ ꯑꯩ ꯐꯖꯩꯁꯨ ꯍꯥꯏꯈꯤꯗꯦꯀꯣ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯑꯥꯔꯊ ꯌꯥꯝꯅ ꯂꯩꯅ ꯀꯧꯔꯤꯖꯥꯠꯅꯤꯗ ꯅꯪꯅ ꯈꯪꯗꯗꯅ ꯇꯧꯔꯤꯅꯦ ꯀꯩ ꯑꯥꯔꯊ ꯂꯩꯔꯤꯕ ꯔꯥꯙꯥ ꯀꯧꯕꯁꯤꯕꯨ ꯑꯥꯔꯊ ꯌꯥꯝꯅ ꯂꯩꯕ꯭ꯔꯅꯦ ꯑꯩꯅ ꯃꯨꯕꯁꯤꯗ ꯅꯉꯣꯟꯗ ꯔꯥꯙꯥ ꯀꯧꯕꯅꯤꯗ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯑꯗꯨꯗꯤ ꯃꯣꯏ ꯕꯕꯥꯅ ꯑꯩ ꯀ꯭ꯔꯤꯁꯅ ꯃꯥꯟꯗ꯭ꯔꯕꯣ ꯑꯩ ꯊꯜꯂꯤꯀꯣ ꯂꯥꯏꯒꯤ ꯋꯥꯔꯤꯒ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯩꯅ ꯄꯥꯈꯤꯕꯗ ꯊꯦꯡꯅꯈꯤꯕ ꯂꯩꯌꯦ ꯋꯥꯔꯤ ꯑꯃ ꯀꯔꯤ ꯋꯥꯔꯤ ꯔꯥꯙꯥꯒ ꯀ꯭ꯔꯤꯁꯅꯒꯗꯣ ꯆꯍꯤ 100 ꯀꯥꯏꯅꯈꯤ ꯍꯥꯏ ꯀꯥꯏꯅꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯤꯡꯗꯣ ꯀꯧꯕꯤꯔꯛꯀꯅꯨ ꯑꯩ ꯄꯥꯝꯖꯗꯦꯀꯣ ꯉꯥꯏꯈꯣ ꯅꯪꯅ ꯀꯥꯏꯅꯕ ꯄꯜꯂꯛꯄꯁꯤꯗꯅꯦ ꯑꯩ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯃꯁꯦ ꯑꯃꯗꯁꯨ ꯊꯣꯛꯇꯕꯗꯤ ꯐꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯅꯤꯡꯕꯅ ꯑꯃ ꯂꯥꯏꯅ ꯁꯤꯟꯕꯅ ꯑꯃ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯇꯧꯑꯣꯏꯈꯤꯗ꯭ꯔꯕ ꯊꯧꯗꯣꯛꯅꯤꯗ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯒ ꯀꯅꯥ ꯀꯥꯏꯅꯈꯤꯕꯩ ꯋꯥꯔꯤꯅꯣ ꯑꯩꯗꯤꯅꯦ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯁꯦ ꯁꯨꯡꯇꯥ ꯇꯥꯖꯅꯤꯡꯗꯦ ꯑꯗꯨꯒ ꯑꯃꯅꯅꯦ ꯀꯞꯄ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯊꯧꯗꯣꯛ ꯑꯃꯠꯇꯁꯨ ꯇꯥꯅꯤꯡꯗꯦ ꯄꯥꯁꯨ ꯄꯥꯅꯤꯡꯗꯤꯌꯦ ꯅꯪꯒꯤꯗꯣ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯊꯃꯣꯏꯒꯤ ꯋꯥꯉꯥꯡ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯎ ꯍꯥꯏꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯅꯪꯅ ꯄꯥꯔꯝꯗ꯭ꯔꯤꯕꯁꯤ ꯑꯗꯨꯒꯤꯕꯨꯗꯤ ꯅꯠꯇꯦ ꯃꯧ ꯑꯣꯏꯔꯕꯅꯤꯅꯅꯦ ꯈꯪꯗꯦꯗ ꯂꯩꯁꯥꯔꯤꯉꯩꯒꯗꯤ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯕꯨ ꯃꯧ ꯂꯩꯁꯥꯕꯤ ꯈꯥꯏꯕ꯭ꯔꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯪꯗꯧꯕ ꯃꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤ ꯁꯤꯟꯊꯒꯗꯕ ꯋꯥꯔꯤꯗꯣ ꯃꯣꯏ ꯕꯕꯥꯁꯨ ꯄꯥꯔꯨꯅꯨꯗ ꯑꯗꯨ ꯍꯛꯆꯤꯟꯅ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯁꯕꯖꯦꯛꯅꯤꯅ ꯄꯥꯗꯕ ꯌꯥꯗꯕꯅꯤ ꯃꯍꯧꯁꯥ MA ꯇꯝꯂꯤꯉꯩ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗ ꯏꯪꯂꯤꯁ ꯂꯤꯇꯔꯦꯆꯔꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯥꯈ꯭ꯔꯕ ꯈꯪꯈ꯭ꯔꯕ ꯇꯝꯈ꯭ꯔꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯅꯦ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔോ ꯂꯥꯏꯔꯤꯛꯇꯤ ꯄꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤꯅꯦ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯍꯧꯋꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯔꯤ ꯇꯥꯔꯒꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯑꯗꯨꯝ ꯐꯥꯎꯗꯨꯅ ꯂꯩꯍꯧꯋꯤ ꯑꯗꯨꯅ ꯑꯅꯤꯗꯨꯒꯤ ꯈꯦꯠꯅꯕꯗꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯇꯃꯛ ꯇꯥꯅꯤꯡꯉꯤ ꯍꯥꯏꯔꯤꯁꯤꯅꯤ ꯆꯨꯝꯃꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕꯗꯨꯅꯗꯤ ꯐꯩ ꯅꯪꯒ ꯑꯩꯒ ꯈꯦꯠꯅꯔꯤꯕꯁꯨ ꯑꯗꯨꯅꯅꯤꯗꯅ ꯀꯩꯕꯨꯅꯣ ꯅꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯒꯤ ꯑꯗꯨꯒ ꯑꯩꯅ ꯀꯩꯗꯧꯔꯕ ꯔꯥꯙꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯋꯥꯕꯗꯨ ꯉꯥꯛꯇꯁꯨ ꯀꯧꯗꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯉꯥꯛꯇꯁꯨ ꯀꯧꯗꯦ ꯑꯃꯨꯛ ꯅꯣꯛꯄ ꯑꯃꯨꯛ ꯀꯞꯄ ꯑꯃꯝꯕ ꯂꯩꯕꯗꯒꯤ ꯑꯉꯥꯟꯕ ꯊꯣꯔꯛꯏꯕ ꯅꯠꯇ꯭ꯔꯣ
ꯃꯁꯤ ꯏꯊꯥ ꯊꯥꯗꯣꯛꯅꯕ ꯌꯥꯔꯣꯏꯗꯕꯅꯤ ꯑꯣ ꯃꯣꯏ ꯕꯕꯥꯒꯤ ꯀꯕꯤ ꯆꯪꯕꯗꯣ ꯍꯧꯔꯛꯂꯅꯨ ꯑꯩ ꯑꯗꯨꯛ ꯌꯥꯝꯅ ꯈꯟꯕ ꯍꯩꯇꯦꯀꯣ ꯔꯥꯙꯥ ꯋꯥꯔꯤꯗꯨ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔꯅ ꯏꯕ ꯗ꯭ꯔꯥꯃꯥ ꯅꯠꯇꯦ ꯃꯦꯊꯤꯌꯣ ꯑꯥꯔꯅꯣꯜꯒꯤ ꯁꯩꯔꯦꯡꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯀꯨꯟꯁꯨꯕ ꯁꯇꯥब्ꯗꯤꯒꯤ ꯏꯂꯤꯌꯠꯀꯤ ꯁꯩꯔꯦꯡꯁꯨ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯄ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯃꯛ ꯊꯣꯛꯈꯤꯕ ꯋꯥꯔꯤꯔꯅꯦ ꯃꯣꯏ ꯕꯕꯥ ꯎꯄꯟꯌꯥꯁ ꯍꯥꯏꯕꯅꯤꯅ ꯃꯥꯒꯤꯗꯣ ꯑꯁꯦꯡꯕꯕꯨꯗꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯑꯣ ꯑꯩꯁꯨ ꯄꯥꯔꯝꯂꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯗ ꯌꯣꯟꯕ ꯂꯥꯛꯄꯅꯦ ꯑꯣꯖꯥꯁꯤꯡ ꯑꯌꯥꯝꯕ ꯀꯣꯄꯤ ꯑꯃꯃꯝ ꯂꯣꯏꯅ ꯂꯧꯅꯍꯧꯏ ꯑꯩꯗꯤ ꯀꯗꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯣ ꯍꯥꯏꯔꯒ ꯃꯊꯧ ꯁꯪꯕ ꯃꯤꯅ ꯃꯇꯝ ꯃꯥꯡꯕ ꯄꯥꯝꯃꯨꯗꯕ ꯃꯈꯩ ꯏꯕ ꯂꯥꯏꯔꯤꯛꯀꯤ ꯋꯥ ꯑꯣꯏꯔꯦꯀꯣ ꯅꯠꯇꯦ ꯔꯥꯙꯥ ꯃꯗꯨ ꯍꯥꯏꯅꯨ ꯃꯊꯧ ꯁꯪꯕ ꯃꯤꯅꯅꯦ ꯍꯣꯠꯂꯒ ꯄꯨꯊꯣꯔꯛꯄ ꯑꯪꯀꯒꯤ ꯐꯣꯔꯃꯨꯂꯥꯁꯤꯡ ꯑꯗꯣ ꯇꯝꯂꯒ ꯅꯪꯁꯨ ꯑꯪꯀꯒꯤ ꯑꯣꯖꯥ ꯑꯣꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤ ꯂꯥꯏꯔꯤꯛꯁꯨ ꯐꯅ ꯃꯍꯩꯔꯦ ꯃꯣꯏ ꯕꯕꯥꯒꯗꯤ ꯀꯗꯥꯏꯗꯩ ꯄꯥꯅꯕ ꯌꯥꯔꯗꯒꯦ ꯅꯪꯒꯤ ꯀꯣꯆꯤꯗꯣ ꯑꯃꯨꯛꯇ ꯀꯣꯜꯂꯛꯈꯤꯅꯨ ꯑꯩꯗꯤ ꯁꯥꯎꯕꯒꯁꯦ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯕꯅꯥꯟ ꯐꯥꯎꯕ ꯍꯩꯔꯔꯣꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯅꯠꯇꯦ ꯅꯆꯤꯟꯒ ꯄꯩꯔꯞ ꯇꯧꯔꯗꯨꯅ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯔꯣ ꯁꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯨꯝꯕ ꯂꯥꯏꯔꯤꯛ ꯍꯩꯔꯕꯤꯅꯒꯗꯤ ꯄꯛꯇꯤ ꯄꯛꯆꯗꯕꯅꯤ ꯑꯩꯕꯨ ꯁꯥꯎꯈ꯭ꯔꯕ꯭ꯔꯥꯅꯦ ꯑꯩꯅ ꯑꯣꯏꯅꯖꯕꯅꯦ ꯈꯟꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯐꯖꯩ ꯍꯥꯏꯔꯒꯅ ꯍꯔꯥꯎꯏ ꯂꯥꯏꯔꯤꯛ ꯍꯩ ꯍꯥꯏꯔꯒꯅ ꯍꯦꯛ ꯃꯅꯣꯛꯏ ꯊꯦꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯆꯪꯉꯤꯗ ꯑꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯄꯣꯠꯅꯦ ꯑꯣꯖꯥ ꯔꯖꯅꯤꯀꯥꯟꯇꯒꯤ ꯊꯥꯖꯒꯤ ꯑꯏꯪꯕ ꯃꯥꯏꯊꯣꯡꯗꯣ ꯏꯪ ꯏꯪ ꯂꯥꯎꯗ꯭ꯔꯥ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯉꯧꯔꯣꯛ ꯉꯧꯕ ꯃꯥꯏꯊꯣꯡꯗꯨꯗ ꯁꯥꯎꯕꯗꯣ ꯄꯛꯆꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯈꯖꯥꯏ ꯅꯥꯃꯇꯪ ꯀꯨꯠꯄ ꯃꯥꯏꯊꯣꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯕꯗꯣ ꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯩ ꯑꯗꯣ ꯃꯣꯏ ꯕꯕꯥ ꯅꯨꯃꯤꯠꯁꯨ ꯐꯅ ꯊꯦꯡꯂꯝꯂꯅꯤ ꯇꯨꯝꯂꯁꯦꯕ ꯕꯦꯝꯕꯦꯝ ꯑꯃꯨꯛ ꯍꯧꯔꯛꯂꯗꯤꯅꯦ ꯐꯖꯅꯤꯀꯣ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯣꯏ ꯕꯕꯥꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯦꯕ ꯀꯩꯁꯨ ꯅꯥꯇꯩ ꯆꯥꯔꯝꯂꯛꯂꯣꯏ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯊꯣꯡ ꯍꯨꯛꯇꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯃꯥꯅ ꯍꯦꯛ ꯈꯪꯉꯗꯅ ꯉꯥꯏꯈꯣ ꯅꯪꯅ ꯍꯒꯥꯝ ꯆꯠꯂꯛꯏꯗꯨꯕꯨ ꯌꯥꯝ ꯇꯨꯝꯅꯤꯡꯕꯒꯤ ꯋꯥꯔꯣ ꯑꯗꯣ ꯂꯤꯔꯣ ꯇꯥꯔꯒꯦꯕ ꯃꯥꯏ ꯍꯧꯅꯕꯤ ꯍꯧꯔꯛꯂꯗꯧꯅꯤ ꯑꯩꯉꯣꯟꯗꯗꯤ ꯁꯥꯎꯒꯜꯂꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯩꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯁꯨꯅꯦ ꯃꯊꯦꯜ ꯑꯃꯅꯤ ꯑꯩꯗꯤ ꯑꯏꯕꯗꯣ ꯌꯥꯝꯅ ꯈꯪꯅꯅꯤꯡꯉꯤ ꯏꯆꯝ ꯆꯝꯕ ꯋꯥꯔꯤꯅꯤ ꯌꯦꯡꯉꯣꯏ ꯑꯌꯦꯛꯄ ꯀꯥꯖꯜ ꯑꯃꯈꯛꯀꯤ ꯑꯌꯦꯛꯄ ꯀꯥꯖꯜ ꯍꯥꯏꯕꯗꯤ ꯎꯄꯟꯌꯥꯁꯇꯣ ꯑꯏꯕꯅ ꯑꯌꯦꯛꯄ ꯀꯥꯖꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤ ꯍꯣꯏ ꯑꯗꯨꯒꯤꯕꯨꯗꯤ ꯃꯥꯒꯤ ꯄꯥꯝꯖꯕꯅꯤ ꯃꯃꯤꯡꯗꯨꯕꯨꯗꯤ ꯑꯗꯨ ꯀꯩꯗꯧꯔꯕ ꯇꯥꯔꯤꯕ ꯑꯗꯨꯒ ꯄꯥꯔꯤꯕ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯃꯣꯠ ꯑꯗꯨꯗꯤ ꯄꯤꯖꯔꯛꯂꯁꯅꯨ ꯃꯣꯏ ꯕꯕꯥ ꯍꯥꯏꯌꯨ ꯑꯩ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯅꯤꯡꯂꯝꯕꯗꯣ ꯑꯃꯠꯇ ꯇꯨꯝꯅꯤꯡꯂꯛꯇ꯭ꯔꯤꯁꯦ ꯁꯤ ꯋꯥꯔꯤꯗꯨ ꯂꯤꯔꯣꯕ ꯑꯩ ꯇꯥꯔꯒꯦꯕ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ ꯂꯤꯔꯒꯦ ꯊꯣꯏ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ ꯂꯥꯛꯀꯅꯤꯌꯦ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯅꯪꯅ ꯅꯥꯕ ꯐꯔꯒ ꯑꯩꯒꯤ ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯛꯀꯅꯤꯀꯣ ꯆꯦꯆꯦ ꯀꯔꯤꯒꯤ ꯂꯩꯔꯛꯑꯣꯏꯗꯧꯔꯤꯕꯅꯣ ꯂꯩꯔꯛꯀꯅꯤ ꯑꯩꯒꯤ ꯀꯥꯔ ꯃꯆꯥ ꯁꯥꯃꯨ ꯑꯆꯧꯕ ꯖꯣꯟ ꯍꯣꯏꯒꯤ ꯑꯗꯨꯝꯕ ꯔꯤꯛꯁꯣ ꯃꯆꯥꯁꯨ ꯀꯣ ꯃꯃꯥꯅ ꯂꯣꯏꯅ ꯂꯩꯔꯛꯀꯅꯤ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕꯔꯅꯤ ꯕꯨꯕꯣ ꯋꯥꯏꯌꯦ ꯉꯥꯏꯈꯣꯅꯦ ꯅꯔꯥꯏꯕꯛꯇꯣ ꯏꯁꯤꯡ ꯑꯆꯣꯠꯄ ꯑꯏꯪꯕ ꯐꯤ ꯑꯁꯤ ꯍꯥꯞꯄꯤꯒꯦ ꯁꯦ ꯃꯔꯥꯏꯅ ꯐꯖꯈꯤꯅꯤꯗ ꯆꯦꯆꯦ ꯍꯥꯎꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯆꯠꯈꯤꯕꯗ ꯀꯗꯥꯏꯗꯅꯣ ꯆꯦꯆꯦ ꯍꯥꯎ ꯅꯪꯅ ꯀꯞꯄꯤꯗꯣ ꯀꯔꯤꯒꯤꯅꯣ ꯌꯦꯡꯉꯣꯏ ꯑꯗꯨꯕꯨꯔꯣ ꯗꯤꯜꯂꯤꯗ ꯆꯠꯈꯤꯕꯅꯤ ꯗꯤꯜꯂꯤꯁꯤ ꯀꯌꯥꯝ ꯂꯥꯞꯀꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯁꯨ ꯆꯠꯀꯦ ꯕꯨꯕꯨ ꯑꯩ ꯃꯃꯥ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯌꯥꯝꯅ ꯂꯥꯞꯄꯤ ꯌꯦꯡꯉꯣꯏ ꯅꯪ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯂꯒ ꯆꯠꯂꯒ ꯂꯣꯏꯔꯦꯗꯅ ꯃꯃꯥꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉꯒ ꯂꯥꯛꯇꯣꯏꯕ ꯉꯣꯉꯅ
ꯄꯥꯏꯔꯒ ꯂꯥꯛꯇꯣꯏꯅꯤ ꯑꯩꯈꯣꯏ ꯄꯄꯥꯗꯤ ꯅꯪꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯈꯤꯗꯨꯗꯤ ꯇꯨꯝꯁꯤꯟꯒꯅꯨꯁꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯕꯗꯤ ꯅꯃꯤꯠ ꯁꯤꯡꯉꯣ ꯆꯦꯆꯦꯅꯦ ꯅꯪꯒꯤ ꯍꯨꯃꯥꯡ ꯃꯌꯥꯝꯁꯦ ꯅꯞꯊꯣꯛꯄꯤꯒꯦ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯑꯩꯅ ꯍꯥꯏꯈꯣ ꯆꯦꯆꯦ ꯕꯨꯕꯨ ꯑꯩ ꯌꯥꯝꯅ ꯋꯥꯏꯑꯦꯕ ꯃꯃꯥ ꯕꯨꯕꯨ ꯑꯩꯈꯣꯏ ꯄꯄꯥꯗꯤ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯗꯨꯕꯨ ꯀꯔꯤꯅꯣ ꯆꯦꯊꯣꯏ ꯂꯩꯔꯤꯁꯤꯗꯤ ꯄꯄꯥꯗꯣ ꯂꯥꯛꯑꯅꯦꯕ ꯀꯔꯤꯒꯤꯅꯣ ꯅꯁꯥꯗꯣ ꯊꯛꯅꯤꯕꯗꯨꯕꯨ ꯕꯨꯕꯨ ꯆꯦꯊꯣꯏ ꯍꯥꯎ ꯑꯩ ꯏꯪꯊꯝꯃꯦ ꯁꯦ ꯐꯩꯖꯨꯞꯁꯦ ꯁꯨꯞꯆꯤꯟꯕꯤꯒꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯂꯥꯏꯍꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯄꯄꯥꯟꯁꯨ ꯂꯥꯛꯇꯦ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯆꯦꯆꯦ ꯑꯩꯒꯤ ꯐꯣꯇꯣꯒꯤ ꯃꯃꯥꯗꯣ ꯑꯩꯒꯤ ꯃꯃꯥꯡꯗ ꯎꯔꯝꯃꯦ ꯅꯪꯕꯨ ꯃꯪꯕ꯭ꯔꯅꯦ ꯕꯨꯕꯨ ꯃꯥꯅꯅꯦ ꯑꯩꯕꯨ ꯄꯥꯝꯕꯤꯔꯝꯃꯦꯕ ꯕꯨꯕꯨ ꯆꯦꯆꯦ ꯉꯁꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕ꯭ꯔꯥ ꯍꯣꯔꯦꯟ ꯄꯥꯏꯔꯛꯀꯅꯤꯌꯦ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯌꯧꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯍꯩꯃꯥ ꯀꯔꯤꯒꯤꯅꯣ ꯍꯧꯒꯠꯀꯅꯨꯁꯦ ꯑꯗꯨꯝ ꯍꯤꯞꯄꯨ ꯅꯁꯥꯁꯦ ꯅꯤꯛꯄꯅ ꯂꯣꯏꯔꯦ ꯁꯦ ꯐꯤꯁꯤꯡꯁꯦ ꯑꯃꯨꯛ ꯄꯨꯟꯁꯤꯟꯕꯤꯒꯦ ꯆꯦꯊꯣꯏ ꯍꯥꯎꯅꯦ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯑꯩꯒ ꯇꯨꯃꯤꯟꯅꯒꯦ ꯀꯔꯤꯅꯣ ꯕꯨꯕꯨ ꯃꯃꯥꯗꯣ ꯍꯌꯦꯡ ꯂꯥꯛꯀꯅꯤꯌꯦ ꯗꯤꯜꯂꯤꯗ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕꯅꯤ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯗꯤ ꯆꯦꯆꯦ ꯇꯦꯕꯜꯗꯒꯤ ꯃꯃꯥꯒꯤ ꯐꯣꯇꯣꯁꯦ ꯕꯨꯕꯨ ꯑꯩꯒ ꯀꯣꯜꯂꯒ ꯇꯨꯃꯤꯟꯅꯒꯦ ꯁꯦ ꯀꯗꯥꯏ ꯆꯦꯆꯦ ꯍꯥꯎ ꯑꯩꯈꯣই ꯃꯃꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯡꯁꯤꯌꯦ ꯃꯥ ꯅꯪ ꯅꯥꯕ ꯐꯔꯣꯀꯣ ꯕꯨꯕꯨ ꯗꯤꯜꯂꯤꯗꯒꯤ ꯊꯨꯅ ꯂꯥꯛꯎꯀꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯕꯨꯕꯨ ꯃꯃꯥ ꯅꯪ ꯏꯪꯕ꯭ꯔꯥ ꯑꯩ ꯐꯩꯖꯨꯞ ꯆꯟꯕꯤꯒꯦꯀꯣ ꯑꯩꯈꯣꯏ ꯕꯥꯅꯤ ꯇꯨꯃꯤꯟꯅꯁꯤꯀꯣ ꯁꯤꯕꯨ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯔꯥ ꯊꯣꯏ ꯇꯥꯃꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯏꯅꯝꯃꯒꯤ ꯐꯣꯇꯣꯁꯦ ꯀꯣꯜꯂꯒ ꯇꯨꯝꯈꯤꯕꯗ ꯃꯉꯥꯏꯔꯤ ꯑꯣ ꯑꯩ ꯁꯨꯃꯥꯒꯤ ꯃꯇꯧꯁꯤꯗ ꯀꯞꯂꯨꯔꯕꯅꯤ ꯏꯃꯥ ꯑꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔꯁꯨ ꯐꯔꯝꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯊꯣꯏ ꯅꯈꯣꯏꯒꯤ ꯂꯃꯟꯁꯤꯕꯨ ꯍꯤꯟꯗꯣꯝꯆꯥꯒ ꯅꯪꯒ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯕꯤꯔꯕ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯇꯥꯃꯣ ꯀꯔꯤꯅꯣ ꯈꯜꯂꯤꯗꯨꯕꯣ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯇꯥꯃꯣ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯁꯨꯝ ꯂꯦꯜꯂꯕꯅꯤ ꯇꯥꯃꯣ ꯑꯩ ꯃꯁꯤ ꯄꯨꯝꯕ ꯍꯩꯅꯔꯕꯅꯤꯅꯦ ꯍꯤꯗꯥꯛꯁꯤꯡꯁꯤ ꯄꯤꯊꯛꯑꯒ ꯃꯔꯥꯏꯅ ꯐꯖꯔꯅꯤꯗ ꯐꯔꯦ ꯆꯠꯂꯣ ꯊꯣꯏ ꯑꯩ ꯂꯩꯍꯧꯔꯒꯦ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒ ꯑꯩꯒ ꯂꯦꯛꯄ ꯍꯣꯔꯦꯟ ꯂꯥꯛꯑꯁꯨ ꯂꯥꯛꯑꯒꯦ ꯍꯣꯔꯦꯟ ꯉꯝꯗ꯭ꯔꯒ ꯑꯩ ꯍꯦꯛꯇ ꯀꯧꯔꯛꯀꯦ ꯅꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯀꯅꯥꯁꯨ ꯋꯥꯠꯇꯦꯅ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯐꯔꯦ ꯆꯣꯀ꯭ꯂꯦꯠ ꯂꯧꯕꯤ ꯍꯧꯒꯗ꯭ꯔꯣ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯅꯕꯅꯦ ꯃꯤꯜꯛ ꯄꯥꯔꯁꯦꯟꯇꯦꯖ ꯋꯥꯡꯅ ꯌꯥꯎꯕꯁꯨ ꯌꯥꯎꯖꯔꯤ ꯁꯣꯜꯇꯤ ꯇꯦꯁ ꯌꯥꯎꯕꯁꯨ ꯌꯥꯎꯖꯔꯤꯌꯦ ꯑꯣ ꯀꯅꯥ ꯂꯩꯒꯦ ꯆꯣꯀ꯭ꯂꯦꯠ ꯂꯧꯕꯤ ꯍꯧꯒꯗ꯭ꯔꯣ ꯀꯩꯅꯣ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯞꯄꯤꯕ ꯃꯤ ꯑꯃꯇ ꯂꯩꯇꯖꯥꯠꯂꯅꯦ ꯑꯣ ꯏꯃꯨꯡꯁꯤꯕꯨ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯑꯩꯕꯨ ꯑꯉꯥꯡꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯝꯕꯤꯔꯝꯁꯤꯔꯅꯦ ꯑꯩ ꯆꯠꯂꯧꯕꯅ ꯐꯔꯅꯤꯗ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯃꯃꯥ ꯍꯩ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯕꯨꯡꯉꯣ ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄꯤꯗꯤ ꯃꯃꯥ ꯁꯦ ꯃꯃꯥ ꯁꯦ ꯑꯩ ꯃꯄꯤ ꯇꯩꯊꯣꯛꯀꯦꯁꯦ ꯀꯞꯀꯅꯨ ꯆꯣꯀ꯭ꯂꯦꯠꯁꯦ ꯆꯥꯎꯁꯦ ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ ꯃꯃꯥ ꯅꯪ ꯅꯥꯕ ꯐꯔꯕ꯭ꯔꯥ ꯑꯩꯕꯨ ꯀꯅꯥꯅ ꯅꯥꯏ ꯍꯥꯏꯔꯤꯕ ꯑꯩꯗꯤ ꯅꯪꯒꯤ ꯆꯣꯀ꯭ꯂꯦꯠ ꯂꯩꯕ ꯆꯠꯂꯨꯕꯅꯤ ꯁꯦ ꯀꯥꯊꯣꯛ ꯑꯩ ꯏꯟꯕꯤꯒꯦ ꯍꯥꯎꯕ꯭ꯔꯥ ꯌꯥꯝ ꯍꯥꯎꯋꯦ ꯑꯃꯨꯛꯁꯨ ꯆꯥꯒꯦ ꯆꯥꯎ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯃꯃꯥ ꯄꯥꯝꯕꯤꯌꯣ ꯄꯝꯒꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣꯅꯦ ꯃꯆꯤꯟ ꯃꯆꯥꯁꯤꯒ ꯀꯞꯀꯅꯨꯀꯣ ꯕꯨꯡꯉꯣ ꯀꯞꯀꯅꯨ
ꯀꯞꯄ ꯌꯥꯗꯦ ꯀꯞꯄ ꯌꯥꯗꯦ ꯑꯉꯥꯡ ꯃꯆꯥꯁꯤꯕꯨ ꯊꯅꯝꯃꯒ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯤꯖꯥꯠꯅꯣꯅꯦ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯀꯩꯅꯣꯅꯦ ꯃꯣꯏ ꯏꯃꯨꯡꯁꯤꯕꯣ Papa lae. Hai, kanano? Madhumati. Kana oiram no? ꯑꯣ ꯑꯉꯥꯡꯁꯤ ꯌꯥꯝ ꯀꯟꯅ ꯀꯞꯄꯝꯕꯗꯨꯗ Hoi. Aisu thadokpa yadaba thaba amakak tawrubane. Masu matomda sida hiptana leihobane. Yani ai lauja horage. ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯝꯖꯈꯤꯒꯦ ꯑꯉꯥꯡꯁꯤ ꯌꯥꯝ ꯋꯥꯔꯦ ꯕꯨꯡꯉꯣ ꯁꯦ ꯆꯣꯀ꯭ꯂꯦꯠꯁꯦ ꯆꯥꯎ ꯅꯪ ꯀꯞꯀꯅꯨꯀꯣ Achapusingdi magi watanaba loina thamabane. Kaptanaba. Mana kapakpasi aigi thamoisida wahang chama chama. ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯅ ꯄꯨꯖꯔꯛꯏꯁꯤꯁꯨ ꯑꯉꯥꯡꯒꯤ ꯆꯥꯅꯅꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅ ꯆꯥꯕ ꯌꯥꯅꯤ Angangi chanaba. ꯑꯉꯥꯡꯁꯤ ꯃꯇꯣꯝꯇ ꯀꯞꯄꯒ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯃꯥ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯁꯨ ꯐꯅ ꯄꯤꯛꯏ Ngasidi thaba ama chathokkhibani masu. ꯅꯠꯇꯦ ꯁꯤꯔꯤꯁꯤꯗꯒꯤ ꯑꯣꯟꯊꯔꯁꯨ ꯐꯅ ꯊꯤꯅꯗꯤ ꯁꯣꯛꯀꯅꯤ ꯑꯉꯥꯡꯁꯤ ꯄꯤꯛꯏ ꯍꯥꯏꯖꯕꯅꯤꯀꯣ ꯃꯁꯥꯁꯤꯁꯨ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯕ ꯃꯥꯜꯂꯤꯅꯦ Hoi. Khajiktang ngamdabanida. Bungo lao. Papa pamge. Lao se lao. ꯑꯩ ꯑꯉꯥꯡꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯝꯖꯈꯤꯒꯦ ꯀꯅꯥꯝꯇ ꯂꯩꯇꯕꯗꯨꯗ ꯃꯄꯨꯅꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯀꯞꯄꯝꯈ꯭ꯔꯕ Masagi ngamdabane. Aisu tawpham khangdadana leiramabane. ꯑꯉꯥꯡ ꯃꯃꯥꯗꯨꯕꯨ ꯀꯌꯥꯝ ꯂꯥꯞꯅ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯨ Khajiktang thengakadaba mali ngasidi. ꯑꯩꯒꯤ ꯏꯊꯧꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩꯅ ꯍꯪꯖꯔꯤꯁꯦ ꯌꯥꯝꯅ ꯁꯦꯔꯥꯟꯅꯅꯗꯤ ꯈꯟꯕꯤꯅꯨꯀꯣ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯗꯅ ꯍꯪꯖꯕ Karigi seranana khangadawribano. Hangbiribado kaisu kaide. Haunabine. ꯃꯤ ꯇꯥꯡꯕ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯕꯨꯗꯤ ꯃꯥꯟꯗꯦ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ ꯂꯁꯤꯡꯅ ꯁꯥꯕꯗꯧꯅ ꯀꯨꯆꯨꯗꯤ ꯃꯄꯥꯕꯨ ꯂꯧꯔ ꯃꯥꯜꯂꯦ Angang mamadu yamna ngawe. ꯑꯣ ꯑꯗꯨꯗꯤ ꯐꯖꯔꯝꯒꯅꯤ ꯏꯅꯝꯕꯤ ꯑꯃꯗꯨꯁꯨ Hoi. Mingondadi thiragasu aingondadi aigi oirubadunani khangdre. ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯤ ꯆꯥꯅꯤꯡꯕ ꯌꯦꯟꯁꯥꯡꯒꯤ ꯃꯍꯥꯎꯁꯤꯗꯤ ꯑꯕꯨꯡꯉꯣꯁꯤꯁꯨ ꯃꯤꯕꯨ ꯑꯣꯟꯊꯣꯛꯅ ꯅꯞꯈ꯭ꯔꯦꯅꯦ Kadaidinoda. Kanamta lobu yadabani. ꯑꯦ ꯑꯗꯨ ꯑꯩꯉꯣꯟꯗꯗꯤ ꯃꯃꯥ ꯃꯥꯜꯂꯨꯔꯖꯥꯠꯂꯥ Mama manba. ꯑꯩꯃꯛꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯁꯤꯅꯗꯤ ꯃꯃꯥꯅꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯕꯨꯡꯉꯣ ꯌꯦꯡꯉꯣꯏ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥ ꯇꯥꯃꯣ ꯑꯉꯥꯡꯁꯤꯕꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ Mabuknadi bubu kaurame. Ainadi yam kapi haidana chakri thoyi. ꯑꯗꯨ ꯍꯌꯦꯡ ꯆꯥꯎꯔꯐꯥꯎ ꯑꯗꯨꯝ ꯀꯧꯈꯤꯅꯤꯀꯣ ꯑꯩꯈꯣꯏ ꯑꯗꯨꯗꯁꯨꯅꯦ ꯑꯃ ꯂꯩꯌꯦꯕ ꯄꯤꯛꯏꯉꯩꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯊꯦꯝꯕꯨꯡ ꯀꯧꯕꯗꯒꯤꯅꯦ ꯆꯥꯎꯔꯐꯥꯎꯕ ꯑꯗꯨꯝ ꯊꯦꯝꯕꯨꯡ ꯀꯧꯈ꯭ꯔꯕ Adubu kaidawi haigene. ꯐꯕꯨ ꯐꯖꯕꯔꯅꯦ ꯃꯌꯥꯝꯅ ꯀꯧꯅꯕ ꯃꯤꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤda Kananu laisidi. Oh. Haima. Aikhui cashier Biramani natrene. Mani ne. Biramni. Tamo. Onthona thajadara. Lao chango. Ai tamoi nakta laibine. Phamse. Ai mora lokthokge ko. Yani tamo. Kanano sidia. Se morasida phamse. Hoi yani tamo. Ngako. Nang laisibu office ki thaba asin maga leibro. Natraga ai lauga kaina harak prahibni. Office ki laibida tamo. Chahum tang hana thakije. Ai ngasidi chayam thangning leko. Nang sidi bo onthokpani ko. Mi leite reju khangabani. Adu pharene ai lologe. Nang su changoni manung phamse abo. Hoi tamo. Tamo. Kaino. Tei bema no virasibo. Kaino nang haridu bo. Mi na tarak kari khane. Sibu kari kaige. Mi na targa itei me nati haibi hairi bro. Mioi ba haibasi kanana tamba ngambano ne. Te hausikpu tamosine nupi ama mu thirakani haibasibu. Kanana thajidoino. Biramni. Tamo. Nang lakpasi tanyam chare. Atei lairi kramai to bujano sibo. Ti untung na mane kri haibani. Kai ibnu nang haridu bo.
이때 이면 만등마띠도 어떠는 그러니 시부 어이 민다라네 나띠에 따모부까지 간비게 그쵸 권제 나띠 헤어리 스타일 어떠는 만에 그래 하더니 가직당 캐나바 하이부부 이때이막이 가젤도 따모부 까비라브로 농마 이때이막이 밑에 가전직 람디 하이드나 와토 오이네 키베도 미람니 와팜도 아묵 나오나 호도라가노 kumba ngamlaroidaba wahang mayam ama thamoy nungsida hangba horaglabane se saase takse 사시 하위다마 mapana thoga thaura sislo 하위다마 하이 부부 밤에 그나노 마마스 나타나 मानी कैसो अखोई ममानी दिल्ली दगी लाकपनी biramne तम aise ayemag laaga suti do extension khara tawsira haidana ai khalibane matang su fana chai lawbuna faida nangi phagi do hojik su doktrine nati khabar dadi to lok kaina re harisibu kari pautage khabar dagi lahu kaina haraka duri jal ai laksari se akoi shari to lop thenme laksari bine ha to lok kairabran hoi tama fareda nang yang wana lakbire ko kari chani kari ne haisibu sa sidagi hen hawum kari leibage ayuk nalam dravadi itai mena semba champra mai do ai hausu kaudri tu oba matam do loina hokre amuk han lak larudaba chen thakraba isil kari ni tamo hausu ki hen hawdri bini ne nang sima amuk tangai ko kaidogi pangang nang oi pakhat kanu tarsu kaidogi sibo adu budi ai ko su kangida tamo puk lui haibasibudi tamo wari budi yam noi mata ne ai ko namu laage ai ngasi gidi thaba asin bale hobro ngahak ta su pham khisi ke do akoi sar narendagi masa nupi amakh yawbudo oh hujik kan gi haina bidu da cien kre haidena mazu office kam ta karak khidre haima hausi kal ki eju karino o edik woire male oh masu marai bu phaba mi di nati masa nupa du su madu du lei khidaba natrane makhoi paisa pai mi da tawni tawsun ai koi lar bada nagan balena di natte dra fare adudi nang su theng khrani yo ado tamo ai di office te ekta ya lang ro dom ko tamo ai haji sini ai chale tamo nang si di ne biram ne ja ko ai the dok ko Keku somda sida leire या मम्मा ai mulot ke ku kai sakra hema kadum danon phong ya mama nang kadai chaloi na hangai ai thalam naga keku lopi kadai da Delhi da ai itom ta lei ba se nungai te chakanu nang papa ga lei ba se nungai ta brane nungai te ado nungdang di kana ga tummi papa ga kenu ne hari sibo sathoki bani ngasi di thenga kani hari ba sina kari aduga angang sina hari ba sibu kari no ne abunga mama se Delhi da sakhi na kana na hari no papa na haye na ba pharaga lakani ai sanapot mayam leiraga laktoi ba oh man hari sibu sumam gadrane ado abunga papa gi maming kari kawiya noni gopal mama gi di nang ne hema ai ne ado kamai tong si de wari sanabada men man ta na sanaba ya ba ngang su natrini khangudana magi nupi do thok laktana aina tawriba phibam se ukhiba taraga di bisi karini haikini tawngam bini hadana kok se sambu amata yawra slekai gi mi ama hek laktana hangaraga na aina aisi kanane na khumdoriba aibu khangba imanaba college ka taminarapa kana gumba ga laktana thok uthokro
ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅꯈꯤꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯥꯏꯅꯗꯅ ꯀꯣꯔꯠꯀꯤ ꯗꯥꯏꯚꯣꯔꯁ ꯁꯥꯔꯇꯤꯐꯤꯀꯦꯠꯀ ꯄꯥꯏꯅꯗꯅ ꯋꯥ ꯂꯣꯏꯊꯣꯛꯅꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯗ ꯆꯥꯎꯔꯕ ꯅꯝꯊꯥꯛ ꯑꯃꯗꯤ ꯇꯧꯕꯤꯔꯁꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯍꯦꯗꯣꯏ ꯍꯦꯔꯥꯎ ꯀꯥꯗꯅ ꯑꯆꯥꯎꯔꯝ ꯄꯥꯝꯕꯤ ꯑꯣꯏꯗꯅ ꯑꯇꯣꯞꯄ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯃꯤꯒꯤ ꯃꯌꯨꯝꯒꯤ ꯋꯥꯔꯤꯁꯤꯕꯨ ꯑꯩꯅ ꯀꯣꯛ ꯁꯥꯒꯩ ꯈꯜꯂꯨꯔꯤꯁꯤꯁꯨ ꯊꯧꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯄꯪꯊꯔꯨꯔ ꯃꯥꯜꯂꯦꯗꯅ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯎꯔꯦꯗꯅ ꯃꯇꯝꯁꯤꯗꯤ ꯑꯥ ꯌꯧꯔꯝꯃꯤꯅꯦ ꯄꯨꯡ ꯑꯃ ꯇꯥꯔꯝꯗꯧꯔꯦꯅꯦ ꯑꯩ ꯆꯠꯈꯤꯕꯅ ꯐꯔꯅꯤ ꯑꯕꯨꯡꯉꯣ ꯃꯃꯥꯅꯦ ꯅꯪ ꯄꯣꯕꯁꯦ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯁꯦ ꯅꯪ ꯑꯃꯨꯛ ꯁꯥꯟꯅꯔꯝꯃꯨ ꯃꯃꯥ ꯑꯆꯥꯄꯣꯠ ꯂꯩꯔꯨꯒꯦꯀꯣ ꯇꯜꯂꯤ ꯅꯪ ꯆꯠꯈꯤꯗꯣꯏ ꯇꯧꯔꯤꯅꯦ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯣ ꯇꯨ ꯑꯩꯗꯤ ꯃꯃꯥꯁꯨ ꯅꯠꯇꯅ ꯁꯦ ꯃꯨꯟꯅ ꯌꯦꯡꯉꯛꯑꯣꯕ ꯃꯥꯅꯤ ꯀꯩꯁꯨ ꯑꯩꯗꯤ ꯅꯦꯅꯦ ꯅꯪꯒꯤ ꯃꯃꯥꯗꯤꯅꯦ ꯑꯥꯗ ꯆꯠꯈꯤꯕꯗꯣ ꯑꯩ ꯀꯧꯔꯨꯒꯦꯕ ꯆꯣꯀ꯭ꯂꯦꯠꯁꯦ ꯆꯥꯔꯒ ꯐꯝꯃꯝꯃꯨ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯎꯕ꯭ꯔꯥ ꯑꯁꯦ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯉꯥꯛꯇꯅꯦꯕ ꯆꯠꯈꯤꯅꯨ ꯃꯃꯥ ꯆꯠꯈꯤꯅꯨ ꯆꯠꯈꯤꯅꯨ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯐꯔꯦ ꯃꯄꯥꯗꯨꯁꯨ ꯃꯤ ꯊꯤꯟꯗꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯑꯉꯥꯡꯁꯦ ꯅꯝꯗꯅ ꯍꯦꯛꯇ ꯁꯨꯝꯃꯒ ꯇꯨꯝꯍꯜꯂꯝꯃꯒꯦ ꯉꯁꯤꯒꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯁꯦ ꯐꯅꯁꯨ ꯌꯥꯝꯃꯛꯏ ꯑꯩ ꯈꯨꯝꯐꯝ ꯂꯩꯔꯛꯇ꯭ꯔꯕꯅꯤ ꯑꯕꯨꯡꯉꯣ ꯅꯪ ꯃꯃꯥꯒ ꯇꯨꯝꯃꯨꯁꯤꯔꯥ ꯇꯨꯝꯃꯨꯁꯤ ꯃꯃꯥ ꯂꯥꯛꯑꯣ ꯑꯗꯣ ꯅꯪꯒꯤ ꯐꯃꯨꯡꯗꯤ ꯀꯗꯥꯏ ꯇꯣ ꯁꯤꯗ ꯂꯩꯔꯦ ꯀꯥꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯅꯤ ꯃꯥꯒꯤ ꯕꯦꯠꯔꯨꯝꯁꯤ ꯈꯛꯇꯅꯤꯅꯦ ꯍꯥꯡꯉꯤꯕ ꯍꯩꯃꯥ ꯐꯃꯨꯡꯁꯨ ꯁꯤꯡ ꯈꯛꯇꯪ ꯊꯥꯏ ꯑꯣ ꯃꯥꯒꯤꯁꯦ ꯇꯁꯦꯡꯅ ꯈꯥꯏꯅꯔꯝꯕ ꯇꯥꯔꯦ ꯑꯗꯨ ꯑꯩꯅꯗꯤ ꯐꯃꯨꯡꯁꯤꯗꯗꯤ ꯀꯃꯥꯏꯅ ꯍꯤꯞꯄꯨꯗꯧꯔꯤꯕ ꯐꯔꯦꯁꯦ ꯃꯤ ꯈꯪꯕ ꯄꯣꯠ ꯅꯠꯇꯕꯁꯤꯕꯨ ꯑꯩ ꯍꯦꯛꯇ ꯅꯝꯗꯅ ꯁꯨꯝꯃꯝꯃꯒꯦ ꯑꯩ ꯅꯥꯟꯊꯣꯛꯍꯧꯔꯒ ꯂꯣꯏꯔꯦꯗ ꯁꯦ ꯕꯨꯕꯣ ꯃꯃꯥꯒ ꯇꯨꯝꯁꯤꯀꯣ ꯃꯤꯁꯜꯂꯣ ꯃꯤꯠꯇꯣ ꯏꯁꯜꯂꯨꯀꯣ ꯇꯨꯝꯁꯤ ꯑꯕꯨꯡꯉꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯩꯍꯧꯔꯤꯅꯤꯅꯦ ꯑꯁ ꯅꯨꯄꯤꯗꯨꯅꯒ ꯊꯦꯝꯃꯒ ꯄꯨꯅ ꯆꯠꯈ꯭ꯔꯕꯖꯥꯠꯂꯥ ꯑꯕꯨꯡꯉꯣ ꯑꯉꯥꯡ ꯇꯨꯝꯗꯧꯔꯦ ꯑꯃꯨꯛꯇ ꯑꯩꯒꯤ ꯐꯃꯨꯡꯁꯤꯗ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯌꯥꯅꯤꯌꯦ ꯑꯩ ꯂꯧꯖꯍꯧꯔꯒꯦ ꯐꯔꯕ ꯁꯤꯗꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯁꯨꯝꯖꯔꯝꯈꯤꯒꯦ ꯍꯥꯏꯔꯦꯗꯅ ꯑꯣ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯇꯥꯃꯣꯅ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯨꯔꯒꯦ ꯑꯩꯁꯦ ꯊꯦꯡꯉꯕꯅꯦꯃꯤ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯉꯥꯡꯗꯨ ꯅꯝꯗꯅ ꯑꯩ ꯍꯦꯛꯇ ꯂꯧꯖꯍꯧꯔꯒꯦ ꯑꯩꯅ ꯂꯥꯜꯂꯦ ꯁꯦ ꯌꯥꯅꯤꯕꯨ ꯍꯥꯏꯔꯗꯤꯅꯦ ꯅꯝꯗꯅ ꯂꯧꯕꯤꯍꯧꯔꯣ ꯃꯃꯥ ꯑꯩ ꯊꯝꯃꯝꯒꯅꯨ ꯃꯃꯥ ꯑꯩꯅꯦ ꯏꯅꯝꯕꯤ ꯑꯃꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥꯅ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯁꯨꯛ ꯌꯥꯝꯅ ꯃꯤ ꯋꯥꯠꯂꯦ ꯈꯪꯉꯒ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯅꯕꯨ ꯑꯉꯥꯡ ꯃꯆꯥꯁꯤꯒꯤ ꯀꯩꯝꯇ ꯈꯟꯗꯕꯁꯤꯗꯤꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤꯅꯤ ꯏꯊꯧꯗꯤ ꯂꯩꯇꯦ ꯃꯁꯦ ꯇꯥꯃꯣꯒꯤ ꯑꯁꯣꯏꯕꯅꯤ ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯀꯣꯟꯅꯗꯅ ꯂꯩꯔꯤꯁꯤꯕꯨ ꯏꯅꯝꯕꯤ ꯑꯃꯗꯨꯅ ꯎꯔꯒ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯁ ꯄꯨꯡꯅ ꯃꯔꯣꯜ ꯑꯃ ꯊꯦꯡꯖꯤꯜꯂꯛꯄꯅꯤ ꯅꯍꯥꯛꯅ ꯉꯥꯡꯉꯤꯕ ꯄꯨꯝꯅꯃꯛꯇꯨꯅ ꯃꯇꯤꯛ ꯆꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯁꯤꯃꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤ ꯃꯁꯤꯕꯨ ꯄꯥꯡꯐꯝ ꯆꯥꯕ ꯃꯇꯦꯡꯂꯣ ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯕꯗꯤ ꯐꯩ ꯍꯥꯏꯕꯅꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛꯇꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯔꯒ ꯑꯩ ꯋꯥ ꯑꯃꯈꯛꯇ ꯍꯪꯖꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯔꯝꯕ ꯄꯥꯎꯈꯨꯝꯅꯣ ꯇꯥꯃꯣꯅ ꯄꯥꯝꯕꯤꯔꯤꯁꯤꯕꯣ ꯑꯉꯝꯕ ꯃꯇꯥꯡ ꯑꯃꯗ ꯑꯩ ꯅꯍꯥꯛꯀꯤ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯖꯔꯛꯀꯦ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯤꯕꯁꯦ ꯑꯩ ꯈꯛ ꯀꯥꯎꯖꯔꯣꯏ ꯑꯩꯕꯨ ꯑꯁꯤꯃꯇꯪ ꯈꯪꯍꯟꯕꯤꯔꯝꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯔꯝꯗꯨꯕꯨ ꯀꯔꯤꯅꯣ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯗꯨꯒ ꯇꯥꯃꯣꯒꯤ ꯏꯁꯥꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤ ꯅꯠꯇꯦ ꯋꯥꯈꯜꯗꯣ ꯑꯩꯁꯨ ꯄꯥꯈꯠꯆꯩ ꯎꯔꯤꯒꯤ ꯗꯁꯥ ꯈꯜꯂꯨꯕꯗ ꯅꯠꯇꯦ ꯅꯍꯥꯛꯄꯨ ꯎꯖꯕꯃꯛꯇꯗ ꯏꯈꯧ ꯂꯥꯡꯕꯅ ꯍꯦꯟ ꯀꯟꯅ ꯈꯣꯡꯖꯕ ꯉꯝꯗ꯭ꯔꯕ ꯅꯪꯒꯧꯕꯤ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯀꯨꯝꯒꯤ ꯑꯣ
ꯍꯧꯖꯤꯛꯇꯤ ꯅꯣꯡꯒꯧꯕꯤꯅ ꯅꯤꯕ ꯀꯨꯝꯒꯤ ꯂꯥꯏꯖꯗꯣ ꯃꯆꯤꯟꯃꯛꯇꯗ ꯍꯩꯊꯔꯔꯦ ꯑꯅꯧꯕ ꯅꯣꯡꯒꯤ ꯏꯁꯤꯡꯗꯣ ꯍꯩꯃꯥ 이카이제레다. 뭉시바 하이버시디 마혹사나 이카이티바니. 뭉시바. 마렘 시들레리바 미호이바 생시 마네다 우벙함바 미 각단에 탄바 마파고 오람라바디 잉티나바 까리수 레람로이다. ꯂꯥꯏꯔꯕꯤꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯂꯤꯕꯁꯤꯗꯤ ꯅꯄꯨꯡꯅꯤꯡꯗ ꯆꯥꯎꯊꯣꯛꯆꯕꯗꯨꯃ ꯂꯩꯕꯗꯒꯤꯅꯤꯗꯅ ꯅꯣꯡꯃꯇ ꯐꯥꯎꯅ ꯊꯅ ꯆꯥꯕ ꯐꯪꯗꯕꯤꯅ ꯑꯩꯈꯣꯏꯕꯨ ꯃꯤꯔꯅꯦ ꯑꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯈꯔꯇꯒꯤꯅꯤ ꯈꯪꯉꯨꯀꯣ 와famsiga aiga kari mari lainariba aduga tamogi sagi kanabana kari nate wakhal do onare marai bak thirabi chasina nahaki natambak thaksida phamduna sanajaramba mikuptu ki laman no mata singjarage khandana ai hangjabani warubi kan kaino kanagi lamano haibirisibo aduga aigi maram khangbiningbagi damaktadi ai athingba thamjade aise bharada leijabani ha bharada thangal bazar da yindi yamna lapi pung manga mukki lambi waini kari gi damakno maram amadi lefam thoi aduk lamna lebiribdo milky chocolate and confectioner dealer amagi makhada distributor amoina thabak tawjabani lakliba ningthau ka bana misi aigi waru pot pu bana mini aduna ngasi se yumda chatluge haidana thorakpani aigi canvas bag ta yauriba chocolate singse sell tawrongge haidana mathang changjarakpani se aigi karsi yengbiu miss kusum mani aigi mingni kusum ai khangi tamon hangbiningi do matam sida thabak phangde karigumba makhal amatagi sarkar gi oiba aigi sanga leite ipado lawmini senthok su leite anga mathau singdu da no kherurabadi aisu thabak macha amati soidana phangba ya ai madu su pamde tamona di aigi sinfam sida hanthana yengbirambadi ya lana ubiramba su ya nate wakhal do onare madu lale ai nakbu khak lana ude BA pass tawuda mangairi aigi imanabi singdudi direct makha loina tamthanaki aisu tamningi makhoini hena phakibadi natte punsi haibase makhal yami sumna khaktagi block am khaktadna ba print kumanati aigi punsi nama naki punsi nama aduga imanabi singdugi punsi nama adubu hingba haibasimadi sibe yadabanina ekoi pumnamak thengnaba tari amaromda ayyum pandri laisabini aigumbi amana thabak sibo tokpham thokbra ai chap chana khang hingbada lanpham mayam amadi mayongna batai maduda mai pakpa amasung mai thiba haibetudi aigi honabagi makha pole aduga khenaba amadi masidi chenba yadaba lanphamni namduna mayongna batai nangsu nangna ningbudumak thungde aisu aina ningbusimak thungde thunglama taragabu ai ngasi ekhoini unaribasi unaramgadro unaramu masimangna ai khanma makai khaluraga miwa misa tadraba sakhangdraba lamdamduda aisu chatlage haiduna ai chap yongna khanki kari sakhangdraba lamdam haibati kusum siba haibasimati pumna maktagi wai sangabane wai sangaba tamo yengo ekhoina ne lon phauna dabagi khangdabagi wane lamlaki saujek singsina hinglibasisu makhoi aningba pamba mamdi loina leiriban ekhoina khangudabagi wane ekoi mioi bene hingli besisu asama gi makha pona natrane kusum mari makhong samsanadaba wari gi wari ngakta nag nongingam bani wari sina nangonda kana bana kari aingonda kana bana kari amata leite masidi punsi gi wahan thoktu gi wani tamo gi wari sida phumduna kari no amadi puduna chatpagum artha amadi yaude yauri masibu ai wakhana oiramgadrani ai wafam sida mina taba yadaba lotuna thamba
ꯉꯥꯏꯈꯣꯅꯦ ꯍꯦ ꯉꯁꯤꯁꯤꯕꯨ ꯑꯉꯥꯡꯈꯩꯅ ꯉꯁꯥꯏ ꯃꯈꯩ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯁꯤꯕꯨ ꯆꯨꯝꯂꯕꯔꯅꯦ ꯇꯥ ꯒꯣꯄꯥꯟꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯟꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯍꯪꯉꯨꯒꯦ ꯃꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯍꯥꯏ ꯀꯅꯥ ꯂꯩꯒꯦꯅꯦ ꯑꯩ ꯂꯥꯛꯏꯅꯦꯍꯦ ꯍꯩꯃ ꯏꯅꯦ ꯑꯩ ꯂꯩꯌꯦ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯅꯗꯣꯝꯆꯥ ꯈꯣꯏꯗꯤ ꯄꯥꯎ ꯍꯥꯏꯔꯨꯔꯕ꯭ꯔꯣ ꯏꯟꯗꯣꯝꯆꯥꯗꯤ ꯀꯩꯊꯦꯜ ꯂꯦꯞꯄ ꯌꯥꯗꯕꯅꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯅꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯏꯅꯦ ꯃꯥꯅ ꯄꯥꯝꯖꯕꯗꯨꯁꯨ ꯌꯥꯏꯅꯦ ꯆꯠꯁꯅꯨ ꯃꯥꯒꯤꯁꯨ ꯍꯩꯅꯈ꯭ꯔꯕ ꯁꯤꯟꯐꯝꯅꯤ ꯌꯨꯝꯗ ꯁꯨꯝ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯕꯨꯗꯤ ꯃꯤꯔꯛ ꯇꯤꯟꯕꯅ ꯐꯩ ꯑꯗꯨꯗ ꯃꯥꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯂꯩꯕꯒꯦ ꯏꯅꯦꯒ ꯀꯔꯤꯅꯣ ꯒꯣꯄꯥꯜ ꯅꯪꯁꯨ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯏꯅꯦꯅ ꯇꯥꯛꯄꯤꯔꯤꯁꯤꯕꯨ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯅꯦ ꯑꯗꯨꯗ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯑꯍꯜ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯀꯩꯅꯣ ꯇꯥꯟꯅꯐꯝꯗꯤ ꯊꯣꯛꯏꯗꯅ ꯍꯧꯖꯤꯛꯄꯨ ꯍꯥꯏꯗꯣꯛꯄ ꯆꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ ꯆꯠꯅꯕꯤꯅꯦ ꯃꯁꯤ ꯇꯜꯂꯤ ꯀꯥꯏꯗꯅ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜꯅꯤ ꯇꯔꯥꯏꯅ ꯄꯪꯈꯟ ꯈꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯅꯪꯒꯤ ꯈꯨꯔꯥꯏꯕꯨꯡꯉꯣ ꯇꯣꯌꯥꯏꯃ ꯍꯣꯏꯒꯥꯗꯣ ꯈꯪꯍꯟꯒꯗꯕꯅꯤ ꯑꯍꯜ ꯑꯍꯨꯝꯗꯪꯗꯤ ꯆꯠꯇꯕ ꯌꯥꯗꯦ ꯃꯤꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯦ ꯍꯥꯏꯈꯤꯅꯤꯅꯦ ꯏꯌꯥꯁꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯔꯣ ꯏꯁꯨꯗꯣ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯃꯃꯥ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕꯅꯤꯅꯦꯍꯦ ꯅꯣꯅꯤ ꯒꯣꯄꯥꯜ ꯉꯁꯥꯏ ꯃꯈꯩ ꯏꯅꯦꯅ ꯉꯥꯡꯉꯤꯁꯤꯕꯨ ꯀꯔꯤ ꯚꯥꯞ ꯇꯥꯃꯟꯗ꯭ꯔꯦꯅꯦ ꯅꯪꯕꯣ ꯅꯨꯄꯤ ꯄꯣꯔꯛꯑꯦ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯌꯥ ꯂꯥꯡꯒꯗꯕꯅꯤ ꯅꯇꯣꯝꯇꯅ ꯌꯥꯕ꯭ꯔꯣ ꯍꯥꯏꯕ ꯉꯁꯤꯁꯤꯃꯗꯤ ꯐꯅ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯔꯕꯁꯨꯅꯦ ꯂꯦꯞꯀꯗꯕꯅꯤ ꯉꯥꯏꯈꯣ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯑꯃꯨꯛ ꯅꯣꯛꯏꯁꯤꯕꯨ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯑꯩꯕꯣ ꯍꯣꯏꯅꯦ ꯑꯩꯕꯨ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯔꯤꯕ ꯁꯤꯕꯨ ꯃꯤꯒꯤ ꯃꯄꯣꯛ ꯍꯨꯔꯥꯜꯂꯨꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯅꯦ ꯁꯤꯗ ꯄꯪꯉꯥꯡ ꯉꯥꯡꯉꯤ ꯃꯤ ꯇꯥꯔ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯍꯣꯏꯅꯦ ꯁꯤꯕꯨ ꯃꯤꯒꯤ ꯃꯄꯣꯛ ꯍꯨꯔꯥꯜꯂꯨꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯇꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯪ ꯈꯟꯗꯨꯅ ꯉꯥꯡꯅꯔꯤꯁꯤꯕꯨ ꯇꯥ ꯒꯣꯄꯥꯜ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯗꯅ ꯁꯤꯗꯕꯨ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯑꯉꯥꯎꯕ ꯁꯤꯔꯤꯕ꯭ꯔꯣ ꯒꯣꯄꯥꯜ ꯁꯦ ꯅꯈꯣꯏꯒꯤꯁꯤꯕꯨ ꯅꯁꯥ ꯌꯥꯅꯔꯕ ꯅꯠꯇ꯭ꯔꯅꯦ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯀꯔꯤ ꯂꯩꯀꯥꯏꯗꯩꯅꯣꯕ ꯇꯥꯃꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯤꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯕꯨꯕꯨ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯉꯥꯏꯈꯣꯅꯦ ꯒꯣꯄꯥꯜ ꯅꯨꯄꯤ ꯃꯆꯥꯁꯤꯔꯅꯦ ꯉꯥꯏꯈꯣ ꯏꯀꯥꯏꯒꯅꯨꯁꯦ ꯏꯅꯦ ꯋꯥ ꯃꯨꯟꯅ ꯍꯪꯒꯦ ꯑꯃꯁꯨ ꯏꯀꯥꯏ ꯀꯥꯏꯅꯗꯅꯕ ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛꯁꯤ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯅꯦ ꯃꯙꯨꯃꯇꯤꯔꯥ ꯍꯥꯏꯗꯅ ꯏꯕꯦꯝꯃ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯃꯋꯥꯒꯤ ꯃꯈꯣꯟꯒꯁꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯏꯅꯦ ꯋꯥ ꯍꯪꯒꯦꯁꯤ ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯅꯦ ꯅꯪꯕꯨ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯀꯗꯣꯏꯅꯣ ꯕꯦꯒ ꯀꯀꯥꯁꯤ ꯄꯨꯊꯣꯔꯛꯏꯁꯤꯕꯣ ꯅꯈꯣꯏꯅ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜꯂꯅꯦ ꯅꯠꯇꯦ ꯏꯅꯦ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯇꯧꯕꯅꯤ ꯀꯔꯤꯒꯤ ꯅꯈꯣꯏꯁꯤꯕꯨ ꯁꯥꯎꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯅꯦ ꯆꯠꯈꯤꯅꯨ ꯆꯠꯈꯤꯕꯒ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯒꯣꯄꯥꯜ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦꯅꯦ ꯏꯅꯦꯅ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯨ ꯃꯤꯅ ꯇꯥꯛꯂ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯃꯨꯟꯅ ꯈꯜꯂꯨ ꯏꯕꯦꯝꯃ ꯏꯅꯦ ꯋꯥ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯅꯍꯥꯛ ꯑꯃꯨꯛ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯦꯁꯤꯀꯣ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯕꯨꯕꯨꯁꯦ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯃꯛꯅꯤ ꯈꯟꯒꯗꯕꯅꯤ ꯒꯣꯄꯥꯜꯅ ꯄꯉꯥꯡꯗ ꯉꯥꯡꯂꯁꯨꯅꯦ ꯁꯥꯎꯔꯨꯅꯨꯀꯣ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯊꯧꯗꯧꯁꯤꯗꯗꯤ ꯂꯥꯛꯑꯣꯁꯦ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯒꯣꯄꯥꯜ ꯏꯅꯦ ꯅꯪꯁꯨ ꯏꯅꯦ ꯆꯠꯂꯒꯦ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯚꯥꯞ ꯇꯥꯔꯦꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯏꯅꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯥꯛꯀꯦ ꯅꯈꯣꯏ ꯅꯍꯥꯔꯣꯟꯒꯤ ꯋꯥꯔꯤ ꯂꯩꯔꯁꯨꯅꯦ ꯁꯥꯟꯅꯔꯝꯃꯨ ꯏꯕꯦꯝꯃ ꯅꯪ ꯆꯠꯈꯤꯕ ꯌꯥꯗꯦꯀꯣ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯦꯜꯂꯒ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯟꯒꯗꯧꯔꯤꯕꯅꯤ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ
ai chale hai kana no ne hobi muk changai sina haima indom chani ne kari muk tawra chano hai bungo noni go pan indom cha kai dorage yam tahari dubo ngasai yukti na chanupi do chakhidai ne bungo masang amdi haiduna aduna karam hain tawrage ne thoi do lami indom cha bubu su kaisu tawdreda fare ai di chatta yaduduna ngasai yuktagini kaithel ga chatrabani thobal da chatluye halakpada mangairi ngai khon he hojik ta nani sakina haidana lambi da tai aidi kari bunu indom cha hai ai yung ga changutri poni kadai ichana pidran kadai de lege khu indom cha se muk changri ne kari yemu hairam dorno torusibo bema kakonu ningol haibe sidi asi ngaktane ai khoi sune nungsi khraba ima khoi ga kaina rakpadane as imai pema asi na abudi khara heli poni kapa iba mado adum kauje khibani mase hauna binin hei bema nupi gi hidel sidi kadai dano khangwa pot na te dai mau sidi adubo indom jana pelidi atai na te ne nabuk thoki na chamak ni khana nang na ne punsi ka thokri base masi na mapele nangumba sibu kaya bu sune leram ga dagi ne malem sida imo sidi kakanu yengwe indom ja phiro go hongdolo khige nungai man khadana ne ai dine hana hekta changla bani yung ga changlu dri poni ne hai aisha lambi dagi dum changla aba kaino ine na ngasai harami dubo nate tamo na ngon khanbiri sibu kaino ba angta haibiyo ai bu chang hat heta hatbiri sibu masibu lekai sigi chanabiro masibu kanara tainaru dorino ai su khanfam khangde nang su lande ine su lande indom cha su lande adu haraga hekta le thopige khanbiri ro ai bu isagi ijat yolaga chaba mi oina ubiru rabro ai se le sabine ai gi su kita khanbiyo lali base kana sunate ai ne na ki ijat pu khongoi na ge hena ai khanki basu leite tawu tabu aina nahak pu bikup amatang wor basu phaduna thamlu gi maram se ai gi chawra bi irala bane ai khang nupi angang leiraba yum palaba nahakna ai bu hekta phaduna thambiri base yamna tawba ngamba isagi da khanba mi gi mawongni mi oina poklabadi mi gi su khara khanbi ba phai chumme ai mi ne adubu lamlakta leiba makoi singtuga gi khenaba leitana uri bana ki wakhal du su khak lande bubu kanano ai bubu popa mamaro karisu tawba ngamoi nupi ni haidana hekta khongoi na biri sibu kaigino ba namja nam theknaraga angang sigi mama oiba yagani khanbiriro nahak bubu pokpa mama nate kusum ai khange adudi kaino nasa ine na harami ba singdo ai bu yum sida chelakpa maura ba adu hisu mathakta tamodi nupi angang leiraba nupa natro mane ai nupi angang leiraba nupa ne ai bu kari oina ubi bage amta khumbiyo ba ai se luhonga dorobi kainani haiba se kawbirabro ai bu kayarang hanna hai khu hari bano uday chabo khang nang ni mana pung ba hai nang ni John Bobby now akhoi ma dili dagi la yung lawo na khoi na la oi hai ba to sida lai de mama chalo kola kanu ai nangi na manati chalo se ai na hari sini kola kanu mi thado khung si thado orga ai di nangi na manati hari dana thadoi nang aigi mama ni kari ngang no ne masibo papa la papa pamge sida la olo kakun kusum angang sigi maral di leita bani nang mabudi lana logano ko maram ama khakte ke ina na pu mikup amatang sangthana lehenan kiban madugi maram imungse kana su leite madugi tanja ama khak lauraga ai bu serana ba lambi amada pubige asini ne nate nangi wakhal do onare pap ki masak ore bo haye do aina khan ki bakhak leite ai gi wari sina amuk tari ta ko pare wari do nong ma soidana tarage aina haijari basini ngasi di yam thengkhre
ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯅꯠꯇꯦ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯈꯤꯗꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯅꯤꯡꯈꯤꯗꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯅꯤꯡꯂꯣꯏ ꯑꯩ ꯈꯪꯉꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯈꯤꯗꯅ ꯆꯠꯈꯤꯕ ꯇꯥꯔꯕ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯃꯛꯁꯦ ꯑꯩꯅ ꯍꯌꯦꯡ ꯁꯤꯔꯕ ꯐꯥꯎꯕꯗ ꯑꯩꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯅꯪꯅ ꯁꯣꯏꯗꯅ ꯇꯤꯟ ꯁꯣꯏꯗꯅ ꯁꯤꯠꯅꯤꯡꯒꯅꯤ ꯀꯨꯁꯨꯝ ꯑꯩꯕꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯈꯤꯒꯦ ꯈꯟꯕꯤꯔꯤꯕ꯭ꯔꯣ ꯈꯪꯂꯣꯏ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ ꯃꯁꯥꯗ ꯄꯥꯟꯗꯕ ꯃꯤꯅ ꯆꯩꯅꯥꯗꯣ ꯇꯥꯛꯇꯨꯅꯁꯨ ꯀꯥꯟꯅꯔꯣꯏ ꯎꯕꯅꯁꯨ ꯈꯪꯂꯣꯏ ꯏꯪꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯨ ꯁꯥꯔꯕ ꯑꯣꯂꯥꯡꯊꯥꯒꯤ ꯃꯩꯁꯥꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯕꯅꯤ ꯃꯁꯦ ꯁꯪꯁꯥꯔꯒꯤ ꯖꯤꯕ ꯄꯨꯝꯅꯃꯛꯇ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯄꯨꯝꯅꯃꯛꯇꯨꯒꯤ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯄꯨꯗꯨꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯈꯤꯒꯅꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥ ꯑꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯂꯛꯇꯕ ꯉꯁꯤꯒ ꯊꯥꯅ ꯆꯍꯤ 5 ꯐꯥꯖꯤꯜꯂꯛꯂꯦ ꯑꯩꯒꯤ ꯀꯔꯝꯕ ꯏꯔꯥꯜꯒꯤ ꯗꯟꯗꯤꯅꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯗꯨꯒ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤꯅ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯁꯥꯟꯅꯖꯕ ꯐꯪꯗ꯭ꯔꯤꯕꯁꯤꯅ ꯅꯍꯥꯛꯄꯨ ꯀꯣꯟꯗꯨꯅ ꯏꯆꯥꯒꯤ ꯄꯤꯛꯂꯕ ꯃꯆꯤꯟ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯕ ꯃꯗꯨ ꯇꯥꯔꯒ ꯑꯩ ꯂꯣꯟꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤꯕ ꯅꯍꯥꯛꯇꯤ ꯈꯪꯉꯝꯃꯣꯏ ꯍꯥꯏꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯑꯩ ꯈꯪꯉꯤ ꯃꯁꯦ ꯃꯪꯂꯥꯅꯤ ꯏꯊꯛ ꯏꯄꯣꯝꯂꯛꯇ ꯀꯣꯡꯒꯣꯜꯅ ꯇꯥꯛꯈꯤꯕꯒꯨꯝ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯪꯁꯥꯔꯒꯤ ꯖꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔꯅ ꯇꯝꯂꯝꯗ꯭ꯔꯤꯅꯤ ꯀꯨꯁꯨꯝ ꯊꯥ 10 ꯅꯥꯎꯄꯨꯗꯨꯅ ꯃꯃꯥꯒꯤ ꯒꯔꯚꯅꯨꯡꯗꯒꯤ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯀꯞꯈꯤꯕꯗꯨꯅ ꯏꯆꯥꯒꯤ ꯃꯃꯥꯒ ꯂꯣꯏꯅꯖꯕꯒꯤ ꯑꯔꯣꯏꯕꯅꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯀꯨꯝꯃꯩ ꯌꯦꯡꯕ ꯐꯪꯗꯅ ꯃꯆꯥꯕꯨ ꯃꯇꯝꯕꯥꯛ ꯊꯛꯇ ꯄꯪꯐꯠꯂꯝꯗꯅ संसार से थादोक्तुना चटकी एगी मोदुमती पिकलीबा मसाबु खोमलांग इलमखिदे महापु सीख्रबा ये नुपी ओइबिगी लांगपम नंगना कयादा नुंगसी हैतना पुबिख्रिबा लाओ चंगलो माकी ड्रेसिंग रूम असिदा यंग मोमो नोक्तुना खिल्लिबा फोटो सि अतै कनासु नते मागसिबु बुबुबु हेक पुपी ममा मानी अमुखना लागलारो पुंसीगे अरोइबा खोंथांगनी अदुबु बुबुना लाखिगनी हाइना ngairiba mamani yengo theliba photo sing asi yenglaga ima nang kaidamai lakani haibuna ahin kaya mama gi photo si konna tumliban bubu aina nahapu uba mikap tumakta khondagi kok phaba tu sungki kaya da sak manaki aigi modumatiga sumna kaktagi khena ba haibabu nahaki ayek pakaja sikatani yengo photo sida mak mapun sida kajul yekhide adubu nahaki laibak ta tari ba samlang asimaksu mak khena ba karisu leite kusum masimadi nang na iwangak biyo isa na mikup amatang haraujabado yengningsduna aina nangbu khamlubani ai lale nangi na khongso na ai jari nati ai khongso piga ai khambu gamlaktane tamoy se matita na kai kigada ai khambu gamne ai gi kana da bawari sina nangi napi sintha halaba tamo aibu tasengna mak nungsibibadi ngambibra karino nangna hanglibo hangdubo aibu nungsibirabadi aina haijabase yabiyo karino nangi apamadu hayo ayamna lankre aibu gapiyo aduga pigliba maraiba thiraba bubugi damak khalaga tamo aibu
amuk yum palu siro ha nati nang hairib sibu aibu yum palu siro ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯑꯩꯒꯤꯗꯃꯛ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯏꯁꯣꯔꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯑꯃꯨꯛ ꯁꯤꯜꯂꯝꯈꯤꯒꯅꯤ ꯑꯩꯒꯤ ꯋꯥꯍꯪꯅꯤ ꯃꯁꯦ ꯑꯩꯒꯤ ꯋꯥꯍꯪ ꯁꯪꯁꯥꯔꯁꯤꯗ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯃꯨꯛꯈꯛ ꯄꯣꯛꯄ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯩꯒꯤꯗꯃꯛꯇ ꯇꯝꯂꯝꯂꯕ ꯈꯨꯗꯣꯜꯅꯤ ꯆꯩꯅꯥꯁꯤ ꯈꯥꯡꯕ ꯍꯩꯅꯕ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯌꯣ ꯅꯪ ꯑꯃꯨꯛꯇ ꯈꯪꯂꯕꯗꯤ ꯅꯪ ꯍꯥꯏꯌꯣ ꯀꯨꯁꯨꯝ ꯌꯦꯡꯉꯣꯏ ꯅꯍꯥꯛ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯒꯅꯤ ꯁꯟꯙ꯭ꯌꯥ ꯑꯥꯔꯇꯤꯒꯤ ꯀꯥꯡꯁꯤ ꯈꯤꯡꯂꯛꯂꯒꯅꯤ ꯑꯩꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯂꯒꯅꯤ ꯀꯨꯁꯨꯝ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤ ꯑꯣꯔꯣꯔ ꯁꯤꯟꯊꯗꯨꯅ ꯀꯔꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨ ꯅꯍꯥꯛ ꯊꯦꯡꯈ꯭ꯔꯒꯅꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯁꯤꯅ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯒꯤ ꯂꯣꯟꯗꯤ ꯁꯤꯟꯊꯖꯔꯁꯅꯨ ꯃꯅꯤꯡ ꯇꯝꯅ ꯑꯩꯒꯤ ꯑꯌꯦꯛꯄ ꯀꯥꯖꯜꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯃꯨꯠꯍꯟꯈ꯭ꯔꯁꯅꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯨꯠꯍꯟꯈ꯭ꯔꯁꯅꯨ ꯇꯥꯃꯣ ꯅꯠꯇꯦ ꯅꯠꯇꯦ ꯀꯨꯁꯨꯝ ꯅꯍꯥꯛ ꯍꯌꯦꯡ ꯋꯥꯔꯣꯏꯄꯣꯠ ꯄꯨꯒꯗꯧꯔꯤꯕ ꯀꯩꯅꯥꯅꯤ ꯃꯤꯅ ꯈꯪꯈꯤ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯕꯗꯅꯥꯝꯇꯅ ꯊꯟꯗꯨꯅ ꯂꯩꯍꯧꯕ ꯇꯥꯔꯦ ꯅꯪ ꯆꯠꯂꯣ ꯁꯟꯙ꯭ꯌꯥ ꯑꯣꯏꯁꯜꯂꯛꯂꯦ ꯍꯦ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯇꯣꯜꯂꯤꯗꯀꯣ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯅꯝꯊꯦꯛꯇꯨꯅ ꯀꯔꯤꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯊꯃꯣꯏ ꯅꯨꯡꯒꯤ ꯋꯥꯔꯤ ꯀꯔꯤꯒꯤ ꯂꯤꯔꯛꯂꯤ ꯃꯔꯣꯜ ꯊꯣꯛꯅ ꯑꯩꯒꯤ ꯑꯌꯦꯛꯄ ꯀꯥꯖꯜ ꯀꯗꯥꯏꯗ ꯆꯠꯍꯟꯈ꯭ꯔꯦ ꯀꯗꯥꯏꯗ ꯆꯠꯍꯟꯈ꯭ꯔꯕꯒꯦ ꯅꯍꯥꯛꯅ ꯆꯠꯈꯤꯅꯤ ꯑꯩ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤನಿ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯍꯛꯇꯨꯅ ꯂꯩꯈꯤꯕ ꯗꯥꯛꯐꯝ ꯑꯃ ꯀꯟꯕꯤ ꯄꯨꯗꯨꯅ ꯆꯠꯈꯤನಿ ꯕꯨꯕꯨ ꯅꯪꯅꯗꯤ ꯀꯔꯤ ꯈꯪꯒꯅꯤ ꯀꯔꯤꯁꯨ ꯈꯪꯗꯅ ꯑꯩꯕꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯤꯕ ꯀꯔꯤꯅ ꯄꯥꯎꯈꯨꯝꯒꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯝꯅꯃꯛ ꯃꯅꯝ ꯀꯣꯛꯂꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯅꯍꯥꯛꯄꯨ ꯇꯧꯈꯤ ꯇꯧꯅ ꯇꯧꯈꯤꯕ ꯅꯪ ꯃꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯕꯨꯕꯨ ꯂꯥꯛꯑꯣ ꯃꯃꯥ ꯄꯣꯡꯒꯦ ꯂꯥꯛꯑꯣ ꯃꯃꯥꯒꯤ ꯇꯝꯄꯥꯛꯁꯦ ꯃꯆꯥꯒꯤ ꯁꯥꯟꯅꯐꯝꯅꯤ ꯀꯧꯀꯅꯨ ꯀꯧꯀꯅꯨ ꯃꯃꯥ ꯍꯌꯦꯡ ꯂꯥꯛꯀꯦ ꯀꯧꯀꯅു ꯕꯨꯕꯨ ꯅꯪ ꯅꯥꯒꯅꯨꯀꯣ ꯃꯃꯥ ꯆꯠꯂꯒꯦ ꯅꯪꯅ ꯁꯥꯟꯅꯕ ꯍꯜꯂꯛꯄꯗ ꯃꯃꯥ ꯂꯩꯔꯝꯗꯦ ꯍꯥꯏꯗꯅ ꯀꯧꯀꯅꯨꯀꯣ ꯕꯨꯕꯨ ꯃꯃꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯪꯖꯈꯤꯕ ꯌꯥꯔꯣꯏ ꯅꯪꯖꯈꯤꯕ ꯌꯥꯔꯣꯏ ꯃꯃꯥ ꯀꯧꯀꯅꯨ ꯕꯨꯕꯨ ꯀꯧꯀꯅു ꯃꯃꯥ ꯃꯃꯥ ꯍꯌꯦꯡ ꯂꯥꯛꯀꯦ ꯕꯨꯕꯨ ꯃꯃꯥ ꯍꯌꯦꯡ ꯂꯥꯛꯀꯦ ꯃꯃꯥ 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 राधा नाक मोई बाबा अखोइसु नोंमदा सिकिनेको लमन ने मसे लमन बेम से तुमख्रे को मोई बाबा इसी सीना तुम ले बसी है मखोइदी करिसु खंगजब नते मोई बाबा आई ngasiदी isa बेम से कोलगा तुमलुरगे